na moi si yaw shen be yam heye horiye moi aduni na moi na engon akhwengon de yam na community atu kon de kauraga every public meeting da moi na yaw haningai hotna basidi yam na chauthok chaningai akhoi gi manipur macha moi ne yam chauthok chaningai ne hena khalle aduga aina haining badi hujiki theme dedi shumai ni ye bridging divides for shared future hena di iba adu ashigi matang dadi mayam na shu haikre mayam leiriba resource person sing na shu lengbira iba imai ben hoi aigi hujiki imanabi hoi aigi friend circle inau hoi myam noi na shu khang ashigi matang si noi ne hena khang bu shu helam gani adubu ngasi asidagi khara site ta ama haining ba mana hujiki hairiba khoi gi how community tribal community di ko meeting ama tawba matam da angang phauba chair dagi hogat laga chatte adubo noi ngonda ai hai chi bana te ko numit ama khakta akhoi di every sunday guding mak se church sida ne pastor sina lecture piraga sum pham leidoi ne adu hogat laga chatte ba noi gi di chahi ama da amrak ta palan tawba chahi ani da amrak palan tawba khotpa tawba sida nungai na pham ngam de ba chak la me amga hoga gani ising thak e amga hogat gani asum hogat laga leye ba ai khoi sula me na ai shu macha leye pham mi ba mya to ko sing shu macha ma shu noi ne lei ba ngak tane numit ama khak dai gi nu pa u dab dai khoi shiroi kadai de ge aduga ai gi angang do u dab dai shi do na te adune na pham bi yo le tawri ba meeting asi paisa su chang khra ja ne paisa su chang e khoi su organization tawram ne khang e hojik su tawri ye chinglom da paisa chang e matam mang e tawri ba miyam moi na tawri ba se mayam gi damak ne moi wanda thagalo hena tawba nate mayam gi damak ne hojik leiriba leikai si gi mi khaktang na si gi chair si thanhan ma ngami ne seng na hayo hairadi akhoi gi manipur si da majority group ta maitai heba jati sina khwai di gi chawba majority group ne ashi si da noi na hojik mayam ga punchan ningai akhoi gi cookie singa punchan ningai khot ningai peace ki wari sanai moi ga punchan ningai gi peace to side ama da thamkhra ga noi ma shem punchan ma ngamdri ba ko mi gi di tokro noi ma shem punchan ma ngambra sine ba ngamde aina sum yeng ba da ai yamna hei singba makti na te noi na shu hei singba myam ma noi gi aina hanna aina amra wangam de noi bu bor pi bi se hei singman ba gi bor pi man na noi hei singman ba du ngau hre ba hojik si kari tawge ba da maitai na muka kari hai Hindu moi ma shem gi I ma shem gi do no moi Hindu gi hen hai chi ba horani akhoi naga sing akhoi indigenous atok pati mayam bane haire ko adubo ima gi mari mata sine hena nungshi bane mapa gi mari mata da gi hena ima gi mari mata si hena nungshi bane akhoi jo ai gi ima gi manau nu pe gi dom cha hoi si tan hena ini di gi hena lu no khan bane mi khuding mak adu ima gi manau pi si ima gum bane hena khan bane mani si dai adudagi mai mapa han have the bachau hoi si dadi khan bangam dra suma dom cha sin di khan bangam bane aina haining iba point je to panate hojik lamdam asida akhoi naga sing di phong na maitai noi ngon akhoi mi chang chang bu shu akhoi noi gi damak lepe haina chang bangam ba naga ma shu tholakte ai shu uwe manung da noi chana bangak tane adu uri ba masai da noi gi damak ta lepi ri ba maitai pangal akhoi ningol ma cha ne na lepi ri ba maitai pangal sing phau bu shu noi si khonchen bangam de ba hai chi bi e ba moina work for amendment bill thokpa matam da rally chatpa matam da noina kari hai as bangladesh male adu male mali badu moina maninga manbra hai bane da maitai ning thoduna adu ngai gi ning thoduna mai macha michu nupi akhoi gi maitai ningol sing du moina pi hi banatro maitai ningol sing du na akhoi muslim macha du de yum palege na chapana te na mayam ga punchan ningai abuki singa punchan ningai khot ningai peace ki wari sanai moi ga punchan ningai gi peace to side ama da thamkhra ga noi ma shem punchan ma ngamdri ba ko mi gi di tokro noi ma shem punchan ma ngambra sine ba ngamde akhoi naga sing akhoi indigenous atok pati mayam bane haire ko ima gi mari mata sine hena nushi bne mapa gi mari mata da gi hena ima gi mari mata si hena nushi bne hojik lamdam asida akhoi naga sing di phong na maitai noi
ꯅꯣꯏꯉꯣꯟꯗ ꯑꯩꯈꯣꯏ ꯃꯤꯆꯪ ꯆꯪꯕꯁꯨ ꯑꯩꯈꯣꯏ ꯅꯣꯏꯒꯤꯗꯃꯛ ꯂꯦꯞꯄꯦ ꯍꯥꯏꯅ ꯆꯪꯕ ꯉꯝꯕ ꯅꯥꯒꯥ ꯑꯃꯁꯨ ꯊꯣꯛꯂꯛꯇꯦ ꯑꯩꯁꯨ ꯎꯋꯦ ꯃꯅꯨꯡꯗ ꯅꯣꯏ ꯁꯥꯟꯅꯕ ꯉꯥꯛꯇꯅꯦ ꯑꯗꯨ ꯎꯔꯤꯕ ꯃꯁꯤꯗ ꯅꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯃꯆꯥꯅꯦꯅ ꯂꯦꯞꯄꯤꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡ ꯐꯥꯎꯕꯗꯁꯨ ꯅꯣꯏꯁꯤ ꯈꯣꯟꯁꯟꯕ ꯉꯝꯗꯦꯕ ꯍꯥꯏꯊꯤꯕꯤꯌꯦꯕ ꯃꯣꯏꯅ ꯋꯥꯛꯐ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜ ꯊꯣꯛꯄ ꯃꯇꯝꯗ ꯔꯦꯂꯤ ꯆꯠꯄ ꯃꯇꯝꯗ ꯅꯣꯏꯅ ꯀꯔꯤ ꯍꯥꯏꯌꯦ ꯑꯁ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯥꯜꯂꯦ ꯑꯗꯨ ꯃꯥꯜꯂꯦ ꯃꯥꯜꯂꯤꯕꯗꯨ ꯃꯣꯏꯅ ꯃꯥꯟꯅꯤꯡꯉ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯕꯅꯦꯗ ꯃꯩꯇꯩ ꯅꯤꯡꯊꯧꯗꯨꯅ ꯑꯗꯨꯉꯩꯒꯤ ꯅꯤꯡꯊꯧꯗꯨꯅ ꯃꯥꯏ ꯃꯆꯥ ꯃꯁꯨ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯤꯡꯉꯣꯜꯁꯤꯡꯗꯨ ꯃꯣꯏꯅ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯩꯇꯩ ꯅꯤꯡꯉꯣꯜꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯃꯆꯥꯗꯨꯗ ꯌꯨꯝ ꯄꯥꯜꯂꯒꯦꯅ ꯆꯠꯄ ꯅꯠꯇꯦꯅ ꯅꯤꯡꯊꯧꯗꯨꯒꯤ ꯌꯥꯊꯪꯅꯦꯅ ꯆꯠꯂ ꯃꯆꯥ ꯃꯁꯨ ꯙꯔꯥ ꯃꯌꯥꯝꯗꯨ ꯄꯣꯛꯂꯛꯄ ꯉꯥꯛꯇꯪꯅꯦ ꯑꯗꯨꯉꯣꯟꯗ ꯀꯔꯤꯒꯤ ꯅꯣꯏ ꯍꯥꯏꯊꯤꯕ꯭ꯔꯥ ꯍꯥꯏꯕꯅꯦꯗ ꯃꯣꯏꯗꯤ ꯐꯣꯡꯅ ꯅꯣꯏꯒꯤꯗꯃꯛ ꯂꯦꯞꯄ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯅꯣꯏꯅ ꯈꯜꯂꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯏꯃꯤꯒ꯭ꯔꯦꯟ ꯑꯣꯏꯕ ꯑꯗꯨ ꯑꯗꯥꯏ ꯑꯗꯨꯕꯨꯗꯤ ꯃꯇꯝ ꯂꯥꯛꯀꯅꯤ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤ ꯃꯇꯝꯔꯥ ꯍꯥꯏꯕꯅꯦꯗ ꯍꯧꯖꯤꯛ ꯑꯗꯨ ꯊꯤꯒꯠꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯤꯆꯪ ꯈꯣꯝꯕ ꯃꯇꯝꯅꯦ ꯑꯩꯒꯤ ꯃꯤꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯃꯤꯆꯪ ꯈꯣꯝꯕ ꯃꯇꯝꯅꯦ ꯍꯥꯏꯕꯅꯦꯗ ꯅꯣꯏꯒꯤꯗꯃꯛ ꯐꯣꯡꯅ ꯂꯦꯞꯄꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥꯅꯤꯀꯣ ꯃꯩꯇꯩ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥꯅꯤꯀꯣ ꯍꯥꯏꯕ ꯃꯤ ꯐꯥꯎꯕꯗ ꯅꯣꯏ ꯍꯥꯏꯊꯤꯌꯦꯕ ꯑꯩꯈꯣꯏꯗꯤ ꯃꯄꯥ ꯃꯄꯥꯒꯤ ꯃꯤꯅꯦꯕ ꯅꯣꯏ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯌꯦꯝꯃꯅꯦ ꯑꯩꯈꯣꯏ ꯅꯣꯏꯉꯣꯟꯗ ꯊꯥꯖꯕꯁꯤ ꯀꯗꯥꯏꯗ ꯊꯥꯖꯕ ꯊꯝꯒ꯭ꯔꯥ ꯍꯥꯏꯕꯅꯦꯗ ꯑꯁꯦꯡꯕ ꯍꯤꯁꯇ꯭ꯔꯤ ꯈꯪꯒꯦ ꯍꯥꯏꯔꯗꯤꯀꯣ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯃꯣ ꯍꯤꯁꯇ꯭ꯔꯤ ꯂꯩꯕꯅꯦ ꯑꯗꯨꯗ ꯃꯄꯥ ꯃꯄꯨꯒꯤ ꯃꯅꯥꯛꯇꯅꯦ ꯇꯣꯏꯅ ꯐꯝꯃꯣ ꯍꯤꯁꯇ꯭ꯔꯤꯗ ꯑꯃꯃꯝ ꯊꯣꯛꯂꯛꯄꯅꯦ ꯍꯤꯁꯇ꯭ꯔꯤ ꯑꯁꯦꯡꯕꯗꯣ ꯑꯗꯨꯅꯦ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏ ꯈꯪꯉꯝꯗꯕ ꯑꯁꯤꯅ ꯏꯟꯗꯤꯖꯤꯅꯤꯌꯁꯅꯤ ꯈꯪꯉꯝꯗꯕ ꯑꯁꯤꯅ ꯑꯁꯤꯒꯤ ꯂꯨꯞꯅꯦ ꯈꯪꯉꯝꯗꯕ ꯑꯁꯤꯅ ꯑꯁꯤ ꯖꯥꯇꯤꯅꯤ ꯈꯪꯉꯝꯗꯕꯁꯦ ꯁꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯈꯪꯈ꯭ꯔꯦꯕ ꯑꯗꯨꯒꯨꯝꯕ ꯈꯜꯂꯒꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯌే ꯂꯥꯟꯒꯤ ꯋꯥꯔꯒ ꯂꯥꯟ ꯇꯧꯕꯕꯨ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯅꯣꯏꯅ ꯂꯝꯕꯤ ꯊꯤꯔꯛ ꯅꯣꯏꯅ ꯏꯟꯗꯤꯖꯤꯅꯤꯌꯁꯅꯦ ꯑꯁꯤꯅ ꯏꯟꯗꯤꯖꯤꯅꯤꯌꯁꯅꯦ ꯑꯁꯤꯅ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯅꯣꯏꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯍꯟꯕꯁꯦ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯂꯥꯟꯁꯤ ꯏꯁꯣꯔꯅ ꯂꯥꯛꯍꯟꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯁꯛ ꯈꯪꯅꯔꯁꯅꯨ ꯍꯥꯏꯅ ꯂꯥꯛꯍꯟꯕꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯄꯥꯟꯗꯕꯀꯤ ꯃꯉꯥ ꯈꯛꯇꯪꯗꯨꯅ ꯂꯥꯟꯗꯣ ꯉꯝꯃꯦꯕ ꯀꯔꯤꯒꯤꯅꯣ ꯃꯣꯏꯒꯤꯗ ꯀ꯭ꯔꯤꯁꯅ ꯍꯥꯏꯕ ꯂꯩꯌꯦꯕ ꯀ꯭ꯔꯤꯁꯅꯁꯦ ꯅꯣꯏꯒꯤ ꯃꯤ ꯂꯩꯇꯦ ꯄꯨꯛꯀꯝ ꯄꯥꯡꯒꯟꯕ ꯂꯩꯇꯦ ꯍꯥꯏꯔꯒꯁꯨ ꯅꯣꯏꯒꯤꯗꯃꯛꯇꯁꯨ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯦꯗ ꯀꯔꯅ ꯐꯥꯎꯕꯗꯨ ꯃꯌꯥꯝꯕꯅꯦꯕ ꯄꯣꯛꯃꯤꯟꯅꯩꯌꯦ ꯈꯪꯗꯕꯗꯣ ꯑꯀꯣꯟꯕꯗ ꯈꯪꯉꯁꯨ ꯀꯔꯅ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯍꯥꯠꯈꯤꯗꯦꯕ ꯃꯥꯅ ꯍꯥꯠꯄ ꯉꯝꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊꯗꯨ ꯅꯣꯏꯁꯨ ꯈꯪꯕꯤꯌꯣꯕ ꯁꯨꯡꯍꯥꯠ ꯍꯥꯠꯂꯣꯏ ꯅꯣꯏꯒꯤꯗꯃꯛ ꯀꯠꯊꯣꯛꯈꯤꯕꯁꯨ ꯌꯥꯏꯌꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯚꯦꯜꯌꯨꯗꯨ ꯈꯪꯕꯤꯌꯣ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡꯅ ꯀꯔꯤ ꯇꯧꯔꯅꯤ ꯑꯩꯈꯣꯏꯅ ꯋꯥ ꯑꯃ ꯉꯥꯡꯕꯁꯦ ꯄꯣꯂꯤꯇꯤꯛꯁꯀꯤ ꯇꯥꯏꯞꯇ ꯃꯥꯁꯤꯅ ꯀꯣꯡꯒ꯭ꯔꯦꯁꯇꯒꯤ ꯉꯥꯡꯈ꯭ꯔꯦ ꯕꯤꯖꯦꯄꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯕ꯭ꯂꯤꯛꯇ ꯉꯥꯡꯕꯁꯤ ꯏꯂꯦꯛꯁꯟ ꯈꯣꯝꯕꯒꯤ ꯇꯥꯏꯞꯇ ꯑꯃꯨꯛꯀ ꯏꯊꯣꯛꯄꯤꯕ ꯍꯣꯏ ꯖꯥꯠ ꯖꯥꯠ ꯏꯕꯤꯕ ꯋꯥꯟꯗ ꯂꯥꯜꯍꯧꯕ ꯂꯥꯟ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯕꯨ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡꯅꯗꯤ ꯕꯔꯃꯥ ꯃꯅꯨꯡꯁꯤꯗ ꯃꯥꯌꯣꯛꯅꯔꯒ ꯁꯤꯈ꯭ꯔꯦ ꯇꯥꯔꯗꯤ ꯐꯦꯁꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯖꯣꯏ ꯀꯨꯃꯥꯔꯒꯤ ꯏꯁꯩ ꯆꯠꯂꯣꯒꯣ ꯍꯥꯏꯅ ꯐꯣꯇꯣ ꯊꯥꯒꯠꯄꯤꯔꯛꯑꯒ ꯌꯥꯏꯐꯔꯦ ꯔꯦꯁ ꯏꯟ ꯄꯤꯁ ꯍꯥꯏꯕꯤꯌꯦ ꯃꯣꯏꯅ ꯑꯥꯗ ꯕꯔꯃꯥꯗ ꯋꯥꯕꯗꯣ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯤꯅꯗꯤ ꯎꯕ꯭ꯔꯥ ꯍꯥꯏꯕꯅꯦꯗ ꯎꯕꯤꯐꯝ ꯊꯣꯛꯑꯦ ꯂꯥꯟ ꯑꯁꯦꯡꯕꯗꯣ ꯃꯅꯨꯡꯗꯅꯦ ꯇꯧꯔꯤꯁꯦ ꯕꯔꯃꯥꯗ ꯂꯩꯕ ꯃꯤ ꯌꯥꯝ ꯋꯥꯕꯅꯦ ꯃꯩꯇꯩ ꯑꯣꯏꯁꯅꯨ ꯅꯥꯒꯥ ꯑꯣꯏꯁꯅꯨ ꯕꯔꯃꯥꯗ ꯂꯩꯔꯒ ꯂꯥꯟ ꯃꯥꯌꯣꯛꯃꯤꯟꯅꯔꯤꯁꯦ ꯑꯁꯦꯡꯕ ꯂꯥꯟꯗꯣ ꯑꯗꯨꯅꯦ ꯅꯤꯡꯇꯝꯕ ꯐꯪꯒꯦ ꯃꯅꯤꯄꯨꯔꯁꯤ ꯃꯌꯥꯝꯗꯒꯤ ꯃꯤꯈꯥ ꯄꯣꯟꯍꯜꯂꯣꯏꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯆꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯟꯕꯤꯗꯕ ꯑꯩꯈꯣꯏꯁꯤ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯌꯦꯀꯣ ꯂꯤꯗꯔ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯈꯣꯟꯒꯗꯧꯕꯅꯤꯀꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯈꯣꯟꯖꯟꯕꯤꯌꯣ ꯑꯁꯤ ꯃꯥꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯈꯣꯟꯒꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨ ꯅꯣꯏ ꯑꯃꯅ ꯊꯣꯛꯂꯛꯄꯗ ꯑꯅꯤ ꯊꯣꯛꯂꯛꯀꯅꯤ ꯅꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯦꯞꯀꯅꯤ ꯑꯩꯅ ꯍꯥꯏꯕꯁꯤꯅꯦ ꯀꯔꯅꯅꯦ ꯃꯆꯤन ꯃꯅꯥꯎ ꯍꯥꯠꯈꯤꯗꯕꯅꯦ ꯑꯗꯨ ꯄꯨꯟꯁꯤꯗ ꯀꯥꯎꯒꯅꯨ ꯌꯥꯝꯅ ꯑꯩꯅ ꯐꯣꯡꯅ ꯍꯥꯏꯈ꯭ꯔꯗꯤ ꯑꯃꯨꯛꯀ ꯚꯥꯏꯔꯦꯜ ꯆꯠꯄꯅꯦ ꯖꯠ ꯖꯠ ꯉꯥꯡꯕꯤꯌꯦ ꯑꯗꯨꯒꯤ ꯑꯩ ꯍꯥꯏꯗꯕ ꯑꯗꯨꯅꯤꯅ ꯍꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤ ꯈꯪꯕꯁꯤꯡꯅ ꯍꯥꯏꯕꯤꯌꯣ ꯀꯔꯅꯅꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯃꯉꯥꯗꯣ ꯍꯥꯠꯈꯤꯗꯕꯅꯦ ꯉꯝꯕ ꯐꯥꯎꯗꯁꯨ ꯀꯟꯈꯤꯕꯅꯦ ꯑꯗꯨꯃꯥꯏꯅ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯃꯔꯤꯗꯤ ꯁꯤꯕ ꯐꯥꯎꯕ ꯈꯠꯅꯔꯁꯨ ꯆꯩꯅꯔꯁꯨ ꯁꯨꯝ ꯂꯩꯒꯗꯧꯕ ꯉꯥꯛꯇꯪꯅꯦ ꯑꯗꯨꯕꯨ ꯅꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯖꯥꯇꯤꯁꯤꯡꯁꯦ ꯐꯖꯅ ꯑꯃꯔꯛ ꯄꯨꯟꯁꯤꯟꯕꯤꯌꯣ ꯅꯣꯏ ꯍꯥꯟꯅ ꯄꯨꯟꯁꯤꯟꯕꯤꯌꯣ ꯅꯣꯏꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯀꯅꯥꯅꯁꯨ ꯅꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜꯗꯨ ꯊꯨꯒꯥꯏ